ngasi phongkiba tongan Manipuri siphongsing amasung thokiba thawdo wathoksingdagi maruoibi ipausing miyamna thamji ahanbada pongnapam pausidi lokosarga Manipur gi lan si hakmale India Pakistan lan phawba asukuina tawkhide NPP India amasung Pakistan gi lan phawba thama anida lusinkibu ngaktani Manipur da thokliba kangluki lan asidi hakmale haina National People's Party gi National Vice President oiriba hana gi Deputy Chief Minister Yumnam Joy Kumar na phongdokre ngasi nungtil Naurem thong da leiba NPP Manipur gi office da party gi thawpu lusing busing yauna pangtokiba pawgi mifam amada Y Joy Kumar na hai India Pakistan ni lan phawba tha mari supna nomai kapna ba yaukidre aduba hawjik Manipur thokliba sidi hakmale Central Government misang mikhai naidana samana ba miyengda amasa sapsana thengna pham thokpane adubu nakala marom Central Force na Kuki singna free thaba dono tawri Kuki singna drone gi bongu seasonary ba sidi Russia Ukraine gi lan bunga duga manare masi kana gi responsibility oigadage Center na hira masida muno wakal kan pham thokpane phiba masida adumak leiragadi Manipur India gi manungna laita bra hab wangas tholakane Hauzik thamari helaba phawbada santi purakani natragana mausagi normal sedu hanjilakani haibigi mami amadi positive oiba mawong amata uba phangdri masi yamna haksina lobigadabane Kuki gi MLA minister singsu wakhal khanba matam oirabane makhoi khak nungairaga khangjadaba lanjadaba Kuki misam kiyam awaba miyunari Susampur sieng kilo amada lupa sani piri hairibasida karamba Kuki gi misamna sabangamgadagi haina mangnangki Hanagi Deputy Chief Minister Joy Kumar Naiki Manipur gi thoklibi irang asigi matangdasu parliament khanasi yakidaba khanaba taragasu supnagi viral satkiba video amakhakta ngangnaraga mapungoibu waphumdari khanakidre adu State Assembly su nomakak phamlaga minute khara tamak phamlaga losinki ta sengna thoklibi irang asi mataw karamna tholakpano karamna losingadagi haibadudi khanadana tokre mamangi government singi matamda sigumba thawdo wathokya ama thokiba matamna lawkiba decision amadi Taunakhiba kayadu tung inbigi mong sudi political will su laite turbung banglada imaibel maitai sina sangsinba matamda makhoibu security sina tankaki adu state force na morida sangsinba matamna na Kuki nupi sina lambi thattuna thamada adumak tumin yenglaga handokhalakhi asiguma phiba masida santi hanjilhanaba hanjilanba ngamloi santi hanjilanji hairabdi nakalanima sapmanaba action lokotmam thokani aduga hauji government sina lokhom thokpa thaudang loroktabana imai bel sina lambi shorok tholaga lan sangnaba nongmai maru leige haina sel khairiba simiyamna loina khangnar pofamni masi sapsaba governance ama mathau tawgi khudamla haina Joy Kumar hangki thoglibirang sida state force ta Sakti Pidriba Karigino Hangladra Manipur Police ki DGP Oiram Joy Kumar hai Manipur Police yamna professional oiba force mane Kuki singna Manipur Police Commando IRBS mitai gini hari makhoina hai duna madu hekta logadaba nate matam amara tampaki maitegi lalhauba sina commando sina satakibu operation duda hauzik tampakda santi laknabagi maramam oidibane matam adura commando sina satakibu operation du maitegi mathatane Manipur Police ti ain thugairi bisingi mayokta leibane masida maitai Kuki naga haiba khaidoktana thabak tawba force amani haibis khangadabane Palel da thokiba thawdokta Assam Rifles na misa miyam onsindan numai kapsingiba thawong adu yamna ahenba thabakni Assam Rifles miyam ngaklibra natragana miyam hatnaba laklibra hangladuna Joy Kumar haiki AR lauthokho hairibasi thengmalabani santi puraksi haiba taragde Assam Rifles na kanduna thamliba Kuki gi bunker sing thuwai basangi maitai gi sodumak thuwai higane makoina nakala mada tungsingduna leiraga amana amuk kap hanadragadi kaidonung santi haibadu purakpangamloi Y Joy Kumar hai athuba matamda NPP gi maikei gi state government memorandum amasu pisilagani maru oina memorandum asida hauzik tampaki district singi manungsana leidiba sing Sadar Hills na konsilaga leidiba si semdoknobigi wafam taksilagani Langol sing Sairau sing gi pareng Baruni sing amadi Kaubru sing asi maitei gi horokpum amadi maitei gi puari gi sagona dun laklaba yamna maru ebe singatani State asina statehood phanglamdai ne matamadu leiramba Kuki gi officer kharana hairiba sing asi Sadar Hills ta konsilamane asigumba thawong asina state government amasum singda leiriba mi singdasu administration khudongsa daba kya mayoknaraga leiribane maramadu Imphal West ki manungda leiba singna Imphal West East ki manungda leibana East aduga Bishnupur gi Thobal gi naknaba sing buna hairiba tampaki district singi manungda thamnabigi khongthang amas lokhalagani Masi khangna matam gi leramba government su political power soira kadra haibigi akiba leibidagi
तौदना लापनी हाइना वाइजोय कुमार फोंदोखे ngasi pawgi mipum aduda NPP ki lusingwasing NPY AF ki president Laitonjam Jananda NPP ki general secretary administration Russell Haisnam vice president U Ramesh oinam Romano party si ki lusingwasing su saruk yakhiari amaromdana maitai contractor mayam sen mangdoribra Prime Minister Gram Sarak Yojana PMJSY की मखार मणिपुर की सिंगिलम द पैखलिब लंबी थोंग सेम की थबक्ता सब कॉन्ट्रैक्टर नि हाइबसु यादबा कॉन्ट्रैक्टर अदुगा यानरग थबक सुरुबा मैते कॉन्ट्रैक्टर मयाम अमा मखोइन लंबी थोंग सेम की बिगी पैसा फंगलरोइद्रा हाइबगी वफम थोरके मणिपुर गवर्नमेंट की RDN PR की मखार पैखलिबा PMJSY की थबक सिंगी मनुंग सिंगिलम द पैखल थबक सिंगी अयाम वर्क ऑर्डर सिंगी contractor singda PB wakum dai masina maram oiraga singi contractor singi makhada sub contractor ni haibasu yadaba yanabida mitei singna work order du gi thabakse asiguma mong sida PMJSY gi thabak suba maitai masa mayam amalai thajaba yaba pawgi likhun singda phongdorapagi matung ina susampur yana Kuki singna namna taba singi mafam singda Kuki contractor singi makhada yanaraga PMJSY gi thabak suba maitai contractor mayam amalai adugumba maitai contractor sing aduna thabak subu loikhrabasu bill phangna bohonadre thajabi aba pawgi likhun sing asina makhatana hai bill phangna bohonadribagi maramdi department na thadorakadoriba senpam adudi work order pariba contractor adugi bank account da tarik sangkhigedabana haujuk leiriba manipur irang sida tasingna thabak suruba maitai contractor sing aduda paisa pirakani haiba थाजदब लेबदगिनी सिंगी मरु ओइना कुकी एरिया दा PMJSY की थबक सुबो मैतै मसा सिंग पैसा ओइना मिशनरी ओइना मांग याबा मांगले कुकी सिंगना सिंगना मैतै कॉन्ट्रैक्टर सिंगी मिशनरी मया मै थाखरे हारिबदो खाजि खक्तनी अयामा मिशनरी सिंग कुकी सिंग लोइना हुरान खिबनी कुकी सिंगना हुरान खिबा मिशनरी सिंग मखोइ गोइबा थबकता लोइना सिजनरी खरासु योनथोखि हाइबगी सिंगनबा लै हाइबा वाफम पावगे लिखुन सिंग सिना फोंदोरखलि atapa pawgi likhuna mana phongdorapagi matungina singda PMJSY gi sub contractor ni haina thabak suri bising maru oina maitei sing ayamana sub contractor ni haina lobu yadaba nga toiramle matam gi oina contractor aduga yanakiba thabak suramani ta singna sub contractor oiragadi agreement yagadabani piribu work order adugi thabak loina mak sub contract putokpadasu niyam gi matungina yadaba lai maram sina niyam ngakna tawrambasing aduri contractor gi pifam thokpa percentage piraga sub contract suriba adura paisa phangana ba sinba yabadu kari laigi haina yengba yafam thu haba wafam pawgi likhun sina makhatana su phungdorakli makasa tarakoina top pom CBI team leiringaida Kuki sina kapsilakhre haukiba August 3 naran senada leiba anisuba IRB gi headquarter digi masakhangda miyoi singna nomai laukibagi matangna thijinana ba lakhiba CBI gi team aman naran senada leiba anisuba IRB headquarter leiringai ngasi nungthul pung amaga minute 10 rom tabada battalion asigi maningda leiba khoirenta kun nelpa singna bunker saduna leiba Kuki jo narco terrorist singna nomai ron kya kapthrakre CBI gi DIG amana lusingduna ngasi ayuk pung 11 rom tabada anisuba IRB की हेडक्वार्टर योरक्तुना हेडक्वार्टर असigi CEO Hobson Sapam unaduna CBI na pamliba document amati mataw kramna sakhangdaba singna nongmai lawki haibigi matangna wari sanari serak nungthul pung amaga minute 10 rom tabda Kuki lalagu singna nongmai kapsilakhi madura village volunteer singna su nongmai round ani rom kapthoki madugi matung makhatana nongmai kapnakhide nongmai kapsilakpa aduna maram moiraga inquiry ngak lebloroba matung amuhanna amuk makhataduna nongmai dang wairam pung mangaram tabda CBI gi team adu hankhari ningsingba yabadi haukiba August 3 da turbung GP gi manung sana leiba Manipur government ki sericulture farm na Kuki singna makhoi gi leikidraba miyoi sing phumgani haibu wapum lakpadagi Manipur gi tuan mafamdagi lakpa miyamna Kuki gi asibaksang mafam adura phumba yaroi mafam adura miyam sangsin haina fogauksaw ikhai maka bazada central forcing akan mamong namunaki akan mamong namungna ringai serakta ani subo IRB headquarter digi numai khara lawkibigi thawdo do thokibani haidi makasa tharak poina to pawmna Manipur gi maru oiba miyamna khangi tokhaiba administration pigani thajade Rami Desai India gi security amasum Asia gi atai lebak singa learn itiki oiba afaba mari ama sagatpada Manipur state ki maru oiba do center khaktana tan lebas gi miyamna khanglakpana maram oiga Manipur ahen mamiyeng thamlakliba phiba masida kanglup Kuki amana tokhaiba administration talakliba se pigani haiba thajade haina ayibi
anthropologist amasung North East region gi scholar Rami Niranjan Desai na phongdokre Mosu Manipur University Student Union sinduna Manipur University ki court hall thasigi nipan ki hoduna ngasi phawba satharakiba National Youth Convention gi ngasi aroiba numiki Democracy Dialogue and Coexistence in Manipur haiba thina pangthokiba technical session da panelist oina saruk yakhibi Rami Niranjan Desai na way ahead haiba topic to wangang ladun hai hausung Manipur oiriba phibam masida mamang na sanction gadaba lambi si araiba madinati masi yamna sangba madi apanba ayetpa masum khudong thiba kyana pik thanba lambi ma hoidi Manipur state asi sai khragi mamang leba gi salairama government singa madi miyamna khanglam da batara basunga sidi security amadi Asia ge te lebak singa laloniti ki mari fogat hanbada state asi gi maru eba khangnarakle ngasidi Manipur thoglibi irang asina maram moiga leba asi gi mipung ko Manipur gi matang na wari sana na ba khanaba hore masi amarom da yenglabada state asi gi oina mai pakpa amani haina lorabsi center amasum leba asigi miyam state asigi maru eba khanarakpa sina maram moiraga asuk maru oiraba state asida khundari furup amana state asibu thugaina ba tokhab administration ma talibasi center na pirakani habigi thajaba udre leba asigi asuk maru eba state ama oiriba Manipur thugai ma bisi state asi khakta kai banati leba asi kai ba horakani masina leba asida security masum lalon itiki lamda sound akai ba kya pirakna bagi maram moiri masi hai hai duna haujuk satharibi irang asigi santi web warriors nama puraktabadi yaroi tholiba thaudo asigi warriors purakput state ki thaudang lei haiba summedubu lanai gi weba thaudang singi matang na sumyam na khanafam thu i haina Rami Desai na phungdoki maun makhatana hai irang asi hena sakthok hanbada aran i pawke sandorak liba sina su asobu thaudang lori irang asigi santi web warriors nama purakna bo hona bada miyam gi marakta leiriba asawbu singasi hena nem than matoktai masi nem tharaba matamda thajanaba purapang ngani santi amasum sakhotpa mangi lamida sangsinana bo honabada haukiba thaudo wathok sing puduna salabadi madu oithuklai masidi Prajenda leiriba sidagi haugadabani lambi asida sanction matamda khulai thadokpa khothoknariba si lepa madi wari sanabagi mathautai haiduna masi thabak to onthokpada araiba madinati masigi damakta kangum anigi marakta leiriba sai anabasi hana masa khangdok mathautai masi khangdoklaba matungda haidiba hiram sing adugi matangna faminaduna wari sanabagi thabak horabadi state asida santi hanjelakpa ngamgani haina Rami Desai na phungdoki ngasi convention aduda panelist oikiba MU ki professor Irom Gambir na hai leba asida leiriba reservation policy asina maram oiraga leba asida leiriba tongan makanglup singi marakta yamna sawa khena thokle policy asigi sabsaba akaknaba matama yathok tuna thamba mathautai policy asina maram oiraga wakhalok sing leiba na kayama reservation asina maram oiraga masaga sanaba thabak phangdana leiri amaromdana Polisi asina maram oiraga matik sadaba kaya amana asauba amadi maruiba pham kya paidun reiri sotharaba kanglup singbu manaba tha amada pukhanaba sema polisi asina leba asibu sakhot mai kaida sanction bada kanaba kya ama piraba suma sibu lana sisina dun khudong saba lauba furup su yaudaba nati yumlo na balebak tigi ain kaina sangsilaglaga leba asigi citizen oisinduna polisi asigi khudong saba lauba mising yam khalakli maramaduna polisi si semdok mathau tare haina sumana phongdoki Social activist Asankarsan hai hausuk leiriba kanglup irang si wari sanaraba matamda warrisin purakba ngamgani masigidamakta dharma gi lusingna mangda thulaktuna puna phaminaba yaba platform ama saganaba honabatai wari sanaba haudriba phawba santi laklagani natragana lakle haiba yakhiroi mang hai aikogi state asigi khwai ki sawba asoiba se aikogi lusing mani haidiba singa sina aikogi oiba problem singi warrisin purakna bo honabada mapani lusing musingda tang mamadi mokoina lorokpa phirepta induna satpa sina ngasiki phiba masi oirakibani ngasidi mitoki warep phirepta tangduna satpigi matam adu loikhe isagi problem di isana warrisin purakna ba hotnaraba matamda khakta isa kanjaba ngamgani makasa tarak poina to papom na Kuki da mateng pangsille haibasi phongle state asida Assam Rifles na Kuki militants na mateng pangsille haibasi hadak palel yamlaba imai bel sina satharakhiba thawong singa duna mayek sengna takle haina Am Admi Party Manipur gi acting coordinator Beshanwat thingnam na phongdokre Manipur press kapta pangthokpa pawg miphamda Beshanwat hai Assam Rifles ki mayokta lamdam asigi imai bel sina adumak leptuna lakni Haujiksu lana sita Assam Rifles na Kuki militants na mating pangsinduna atamna na furup mamutana bo honarakpani haibistumle irang asi lakshin bigi muhut maite do onsinduna nomai kapsilakhre thawong asi lebak thibini
irang asit laksin gi hairabadi nakal nam khaki oiba miyeng thadopio loinana state lengakna numit cham ga kunthraga mathoini suroglaba irang asit laksin na hotna bi hairabasu lan asidi ngasi phawba leprai thri makoina hotnari ba thaba nupa thoktabagi thawongni makna makha tana hai state asigi miyamna pamlibadi mahuksa gi punsit amu hanjilakpa du khoktani amasung rang phamkiba cabinet ki mifam state asida hauriba mayesigi warrisin puranaba khanabagi magon asu open mishimna khaktada wa khanakiba du kanem tawi loinana lenga na lanjinari ba miyoisingi matam khragi yum kai sana bhonari ba sigi mahot lan asi hana lefan mathoktai central government state asida kanglon kaina sangsilak division Kuki narco terrorism muthanabagi tharang paikhatma mathoktai state asida thengnari ba lan asi pro terrorist na satharakpa thawongni haibasi miyamna khangnaraba wapni masida kona thangda achumbana mai pai haibasi nongmadi soidana thulakani lamdam sigi na singna tha mari helaglab irang si warrisin prakpa ngamdabadagi ihau sagalakliba sida am adami party na support tawi haina su makhataki makha satharakpo ina pona pham pausi dana sumna phongli RK imona Kuki MLA sing sairaduna resign tawru haikre Kuki MLA tarana Mizoram gi minister Zoram thanga unaduna leibigidama BJP gi MLA RK imona makoibu saikhibaga loinana assembly dagi resign tawgada banaikre sagolban assembly constituency gi MLA RK imona ma ki ex thagalakpa post amada hai Kuki MLA tarana separate administration ama talabnina makoi assembly dagi resign tawgada bane makoi gi demand atuda sab yungna leplaga santi hanjinhana na bo hona bada shares oidrabadi Manipur legislative assembly dagi makoi loina mak resign tawro makoi ni state asidagi tokhaina tabagi maramna nganglaga leirabnina state asigi public office ta lesin basi modeli sumde state asidagi tolop dawu sumde state asi sakhonaba punaba thabak tawminaba pamba tribal community singna makoina MLA oriba constituency singa dugi legislature oibana hena phai aduna legislature tarana state asida halaktuna santi leiba amani sokotpa Manipur am oihana naba puna thabak tawmina se haina request tawri natragana makoi gi post singa dugi resign tawduga makoi gi demand atu talo amadi atop state ta contest taw haina RK emona phondorakli Kuki MLA tarasina conflict asi thukalibra makoi taramak yaninga thaba asi tawribra natragana pressure group amadi insurgent group singna pressure pibadagi tawribra high court ki order adugi maramdagi rally satuna state asitami kyama siriba sigi daita kanana pugani organization aduna supreme court appeal satlamba yatra adu oirabadi rally satlaroi hingsa gi thawdo thulamoi amadi conflict asi thawlamoi high court order adugi mingna May 3 dagi satakiba solidarity rally edu pre-plan tawraga anauba separate state ama demand tawnaba sacrifice tawribani haibad utnabra haina sman hangki RK emona hai multicultural multi-ethnic indigenous tribe kunthraga mari kunthraga manga leiba state asigi miyamna ngasi thokliba conflict asigumba amata yauduna santi leina hingba pami Panmayay Manipur gi district Kuki MLA taragi manungna BJP gi MLA taret yauna tongan ba tribal organization singaloinana May 3 da irang si thoklaba matung numit mapol ni leiraga May 13 separate administration talakhibani amasum Kuki MLA tarasin haukiba September 3 ta tongan ba tribal organization single leader singaloinana Mizoram gi minister aizol unakhibani ado hausku inati miyam paus matang se lusinjarage mas miyam pura no update ngaminasi